Masa fagatrabaso risigi ningaina mamaso mabokso ngai khwaina themba ngamdre luna tawzaba masonupana aduk nungsijarabada banu mana khaluriba toruriba mayamado yamna soire haiba masana khangzaraklaba matamsidadi leinabu uningma faurakli rishigi manakta manilei mapu puduna changlei anaba mana ayu aduk nganna maphiloisilanga leirambado obada mamana hanglei kadai chatke haibano nangbo Haris oida manilei mana Haris oina kaudana ngamdoribo ngamni maga thabak chatkadabani kedori ma abo keilere ai korok pyadro sida mulak traso karak traso wanaba banuna wade karigi waruni abuk isuda wa aruba ma haibalak libani rishi maboki manak chaksilaga lengonduna purai thariba sofaduda famali abo kaino nasu kai taw haibano banu mapi tarai inliba phiziduna tapna nanthoklenga masuda yengduna hairi isu leina uningi leina hairakpada risi mabokta munna yengi wahang ama loinaba midyengda abokna mabu yumsidagi nuksi heita tanthopikibani isu sanagi khwaidagi matik chabi maudi mahanatana leiraroi haiba abok khangle mabu puro abok ni hinglinge isu anigi kumaido mitpi ni yengkige wakhal thelubana isu buso waba tahanbani abok lale abok yamda lale rishina maboki makhoto paisilanga tapna nanbiri magi manakta chatke haina ai loisilini abo manatana ai kanabu supamludi mabu nushiba phawkiba numittudagi sangsargi fajabasu yeningludre ayenbasu kalakbasu pokidre nushiba pumbasu mafamda sinakre magi damaktadi haibi indabanasu oirasu ai ngamgani abo banu kapli amu tawrei chalo mahabu lorjo ngasiba puro yumsida punsigi lengdana leigadabani yumge mabema isu leinana oihengadabani mala yumsida leibadi imung santi ui maka lama mai thongtana leitingi nungsibagi maraso hena chesinle haibase abokna khangna khangsinarudre abo mana lapna leiraso mabu nungsibadi mayeng amu phawtadri sourcina leptri phawba mahadi aina adum nushini mana lapna leirage hele ai gyak chang sonthaba ai magi manak chatkani mabu puraki warorungani kapchet pido ai bus oidina warorungani abokna thoanbani isu anibo lapna lehenbani hairoidaba wahai kayana mapi tana kafankibani isu leinagi mitki pidi dangakna taithokabada kangadabani maboki asengba pukningi warul kaya amasu tare pumnamakna magi apamada ayetpa leitrabada rishigi thamoida nungaizaba rauzabado maithongna mami tarei milu pirang ihori misna anisu maboki makhut ani chena paisilaga mamonui masagi harauzaba matau ubada manilema mamitagi mapitai mama masu kapnok toraga machabu yengse nungtil nungsa sagalakpanuda loyumbado phut hekta phausilai loyumba lakpada leina ingangakna hangi tamo loyumba nang chatrabo ngarang chatkani haidai loyumba hanaga iman manade matawdo ngasi sakani aina chatpada nang suponi ai nang lawlain loyumbagi wadu tabada manesu leina so ingangai aying mina ibungo loyumba karino haidubo nene leina sapuragi ai mabu nushi tamo loyumba wagi wa chumna ngangnase thawyo sitaba wangang sisinarkano usile nangbu yamna respect tawi aina ngasi fawba nangna ibu ignore tawduna talai ai khangi aina aidro ai nusibase fagi nate aina
ꯅꯨꯡꯁꯤꯕꯁꯤꯅ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯈꯝꯅꯝꯕꯝꯁꯨ ꯌꯥꯎꯔꯛꯄꯅꯤ ꯑꯩ ꯏꯁꯥ ꯑꯣꯜꯂꯛꯄꯁꯨ ꯌꯥꯏ ꯂꯩꯅꯥ ꯑꯩꯕꯨ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯣꯏꯍꯟꯒꯅꯨ ꯑꯩꯒ ꯆꯠꯂꯁꯤ ꯍꯧꯖꯤꯛꯃꯛ ꯏꯝꯐꯥꯜꯗ ꯑꯌꯤꯡꯕꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯂꯥꯎꯗꯨꯅ ꯆꯩꯔꯛꯏ ꯂꯌꯨꯝꯕ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯑꯍꯜ ꯂꯃꯟ ꯋꯥꯔꯛꯇꯕ ꯃꯆꯥꯅ ꯅꯪ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯏꯃꯨꯡ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯅꯪꯅ ꯅꯄꯥꯡꯒꯜ ꯐꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯊꯧꯑꯣꯏꯗꯕꯗꯤ ꯌꯥꯔꯣꯏ ꯁꯥꯒꯤ ꯋꯥꯈꯜꯗꯣ ꯆꯦꯟꯒꯅꯨ ꯅꯦꯅꯦ ꯑꯩ ꯏꯁꯥ ꯅꯠꯇꯦ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯂꯛꯂꯤꯁꯦ ꯂꯩꯅꯥꯅꯅꯤ ꯃꯥ ꯌꯥꯝꯅ ꯐꯠꯇꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯁꯛ ꯈꯖꯤꯛꯇꯐꯥꯎ ꯃꯥꯅ ꯈꯪꯕꯤꯗꯦ ꯑꯗꯨꯕꯨ ꯂꯣꯌꯨꯝꯕꯁꯨ ꯅꯨꯄꯥꯅꯤ ꯑꯄꯥꯝꯕꯗꯤ ꯁꯦꯠꯂꯒ ꯂꯧꯅꯤ ꯉꯁꯤꯃꯛ ꯑꯩꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯅꯤ ꯂꯩꯅꯥ ꯁꯥꯎꯔꯛꯏ ꯑꯗꯨ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜ ꯇꯥꯃꯣ ꯂꯣꯌꯨꯝꯕ ꯅꯪꯃꯛꯅꯁꯨ ꯈꯜꯂꯝꯂꯕꯀꯣ ꯇꯨꯀꯠꯆꯩ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯗꯦ ꯏꯕꯨꯡ ꯑꯃꯒꯨꯝ ꯏ ꯃꯔꯤ ꯑꯃꯒꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯕꯗꯣ ꯅꯪꯒꯤ ꯋꯥꯈꯜꯗꯨꯅ ꯃꯨꯊꯠꯀꯗꯧꯔꯦ ꯃꯤꯅꯨꯡꯁꯤ ꯑꯃꯒꯤ ꯃꯔꯝꯗ ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯕ ꯋꯥꯈꯜ ꯑꯃꯁꯨ ꯐꯨꯝꯂꯒ ꯊꯅꯝꯂꯦ ꯏꯐꯝꯗꯒꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯨꯟꯕ ꯅꯠꯇꯦ ꯂꯣꯌꯨꯝꯕ ꯐꯤꯡꯅ ꯂꯩꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯈꯨꯗꯥꯡꯗꯣ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯑꯌꯤꯡꯕꯤꯁꯨ ꯆꯪꯁꯤꯜꯂꯒ ꯂꯣꯌꯨꯝꯕꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯅꯨꯄꯥ ꯃꯥꯅ ꯉꯝꯗꯨꯅ ꯂꯥꯞꯇꯅ ꯏꯟꯊꯣꯛꯏ ꯂꯩꯅꯥ ꯆꯤꯡꯂꯤꯕ ꯂꯣꯌꯨꯝꯕꯒꯤ ꯈꯨꯗꯥꯡꯗꯣ ꯐꯠ ꯀꯟꯊꯠꯂꯒ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯈ꯭ꯔꯦ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯄꯥꯔꯤꯇꯣꯟ ꯑꯃꯗꯤ ꯑꯌꯤꯡꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯀꯨꯃꯥꯔ ꯊꯣꯔꯛꯏ ꯂꯩꯅꯥ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯒ ꯂꯣꯌꯨꯝꯕ ꯁꯦꯀꯦꯟ ꯈꯔ ꯈꯛꯇꯅꯤ ꯃꯃꯥꯏ ꯂꯣꯟꯊꯗꯨꯅ ꯂꯩꯕ ꯈꯪꯍꯧꯗꯦ ꯃꯈꯨꯠ ꯈꯨꯠ ꯆꯥꯎꯗꯨꯅ ꯊꯣꯠꯂꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯛꯈꯤꯕ ꯂꯩꯅꯥ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯈ꯭ꯔꯦ ꯕꯦꯃꯥ ꯏꯃꯨꯡꯗꯒꯤ ꯐꯤꯡꯅ ꯆꯦꯟꯊꯣꯔꯛꯄ ꯀꯨꯃꯥꯔ ꯂꯩꯅꯥꯗ ꯈꯨꯠ ꯊꯥꯔꯛꯄꯗ ꯁꯥꯎꯔꯒ ꯂꯣꯌꯨꯝꯕꯕꯨ ꯐꯨꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯇꯥꯐꯥꯏ ꯂꯣꯌꯨꯝꯕꯅ ꯃꯥꯅ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟꯕꯥꯟꯗꯨ ꯆꯤꯡꯂꯞ ꯃꯤꯅꯣꯛꯇꯨ ꯃꯤꯀꯨꯐꯥꯗꯦ ꯂꯣꯌꯨꯝꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯄꯥꯏꯔꯛꯂꯒ ꯃꯃꯥꯏꯗꯨ ꯈꯪꯂꯩ ꯂꯩꯁꯤꯜꯍꯜꯂꯒ ꯀꯤꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟ ꯊꯤꯜꯂꯛꯈꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕꯒꯤ ꯇꯟꯖꯥ ꯐꯥꯎꯕ ꯐꯪꯈꯤꯗꯦ ꯇꯧꯔꯛꯂꯤꯕꯗꯣ ꯅꯨꯡꯁꯤꯠꯇꯒꯤꯁꯨ ꯍꯦꯟꯅ ꯌꯥꯡꯏ ꯂꯣꯌꯨꯝꯕ ꯅꯥꯍꯤ ꯇꯥꯏ ꯑꯃꯨꯛꯁꯨ ꯂꯥꯛꯇꯅ ꯏꯜꯂꯛꯄꯗ ꯉꯥꯛꯄ ꯉꯝꯃꯧꯗ ꯂꯣꯡꯅ ꯇꯥꯈ꯭ꯔꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯒ ꯌꯦꯡꯂꯛꯄꯗ ꯔꯤꯁꯤ ꯑꯣꯏꯔꯝꯃꯤ ꯏꯉꯛꯉꯛꯏ ꯂꯣꯌꯨꯝꯕ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯂꯒ ꯂꯩꯔꯤꯕꯤ ꯂꯩꯅꯥꯁꯨ ꯂꯣꯌꯨꯝꯕ ꯎꯕꯗ ꯃꯆꯤꯟꯕꯥꯜꯗꯣ ꯂꯦꯡꯂꯛꯏ ꯁꯥꯔ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯛꯂꯤꯕ ꯃꯤꯡꯗꯨ ꯔꯤꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯔꯤꯁꯨꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯣ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯊꯃꯣꯏ ꯅꯧꯊꯔꯛꯄꯅꯤ ꯂꯩꯅꯥ ꯎꯕꯗ ꯑꯗꯨꯕꯨ ꯃꯥꯒꯤ ꯕꯦꯝꯗ ꯈꯨꯠ ꯊꯥꯈꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯍꯧꯔꯤꯕꯅꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯉꯝꯗꯦ ꯊꯃꯣꯏ ꯁꯣꯟꯊꯔꯛꯂꯤꯕꯗꯣ ꯅꯥꯊꯩꯔꯝꯂꯒ ꯇꯨꯁꯜꯂꯒ ꯂꯩꯔꯤꯕ ꯂꯣꯌꯨꯝꯕꯕꯨ ꯍꯟꯖꯤꯟ ꯀꯥꯎꯁꯤꯜꯂꯤ ꯂꯩꯅꯥ ꯃꯁꯥꯗꯣ ꯏꯁꯣꯟ ꯁꯣꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯁꯨ ꯃꯅꯦꯅ ꯃꯁꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯂꯝꯕꯇ ꯉꯥꯏꯔꯤ ꯔꯤꯁꯤꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯤ ꯑꯗꯨꯛ ꯊꯤꯅ ꯐꯨꯕꯗ ꯎꯕꯗ ꯄꯥꯈꯠꯅ ꯂꯩꯅꯥ ꯆꯪꯁꯤꯜꯂꯒ ꯔꯤꯁꯤꯕꯨ ꯈꯥꯝꯃꯤ ꯁꯥꯔ ꯇꯣꯛꯂꯣ ꯇꯧꯒꯅꯨ ꯇꯣꯛꯂꯣ ꯁꯥꯔ ꯔꯤꯁꯤ ꯐꯨꯕꯗꯨꯗꯤ ꯂꯦꯞꯂꯤ ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ ꯂꯣꯌꯨꯝꯕꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯍꯨꯔꯥꯟꯕ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯑꯩꯅ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯣ ꯅꯪ ꯍꯥꯠꯄꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯅꯈꯨꯠꯇꯨ ꯊꯨꯗꯦꯛꯇ꯭ꯔꯤꯉꯩ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯍꯧꯖꯤꯛꯃꯛ ꯂꯣꯌꯨꯝꯕ ꯃꯃꯥꯏ ꯅꯣꯟꯈꯠꯄ ꯉꯝꯗ꯭ꯔꯤ ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯆꯩꯅꯥ ꯐꯥꯎꯔꯤ ꯔꯤꯁꯤꯅ ꯍꯟꯖꯤꯟ ꯀꯥꯎꯁꯤꯟꯕꯒꯤ ꯀꯨꯃꯥꯔ ꯑꯁꯨꯛ ꯐꯠꯇꯕ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯊꯕꯛꯁꯦ ꯂꯣꯌꯨꯝꯕ ꯅꯪꯃꯛꯅ ꯏꯃꯨꯡꯁꯤꯗ ꯅꯪꯒꯤ ꯑꯣꯏꯖꯕꯗꯨ ꯈꯛ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯏꯃꯨꯡꯁꯦ ꯑꯍꯜ ꯂꯃꯟ ꯂꯩꯇꯕ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯃꯒꯨꯝ ꯈꯟꯕ꯭ꯔꯣ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯅꯪꯕꯨ ꯋꯥꯔꯍꯟꯒꯅꯤ ꯂꯝꯗꯒꯤ ꯂꯥꯛꯄ ꯅꯪꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯀꯟꯕ ꯁꯛꯄ ꯌꯥꯔꯣꯏ ꯔꯤꯁꯤ ꯂꯩꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯍꯣꯡꯂꯝꯂꯤꯕ ꯁꯛꯐꯝ ꯎꯕꯗ ꯄꯥꯈꯠꯅ ꯍꯪꯉꯤ ꯕꯦꯞ ꯅꯪ ꯀꯩꯗꯧꯔꯦ ꯅꯪ ꯅꯥꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯅ ꯑꯃꯨꯛꯁꯨ ꯆꯪꯁꯤꯜꯂꯒ ꯂꯣꯌꯨꯝꯕꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯃꯃꯥꯏ ꯅꯥꯀꯟꯗꯨ ꯌꯦꯡꯂꯤ ꯅꯨꯄꯥ ꯑꯃꯁꯨ ꯀꯞꯄꯤ ꯂꯩꯅꯥ ꯈꯛꯇ ꯅꯠꯇꯦ ꯌꯥꯝ ꯋꯥꯅ ꯉꯁꯥꯏꯗꯒꯤ ꯈꯥꯡꯕꯅꯤ ꯂꯩꯅꯥ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯋꯥꯕꯅ ꯍꯦꯜꯂꯛꯂꯦ ꯃꯁꯥꯗꯣ ꯄꯥꯈꯠꯈꯤꯕꯒ ꯂꯣꯌꯨꯝꯕꯅ ꯐꯨꯈꯤꯕꯒꯤ ꯆꯩꯅꯥꯗꯨꯒ ꯃꯁꯥꯗꯣ ꯄꯣꯞ ꯇꯥꯈ꯭ꯔꯦ ꯃꯃꯤꯠꯁꯨ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯛꯏ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯈꯨꯗꯥꯡꯗ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈ꯭ꯔꯦ ꯃꯁꯥꯗꯣ ꯁꯣꯟꯊꯔꯛꯄꯒꯤ ꯂꯦꯛꯊꯔꯛꯀꯦ ꯇꯧꯏ
Rishi pakhatre. Yamna lainagi matongduda. Changsilaga ngai. Beb, nung kidore. Mayamdo loina pakhanai. Kumarna. Bema, nung kidore. Aying bisu changsilaga laina mu kawi. Gyan manglagumu laina pop takre. Loyum basa pakhataba natte. Mada toribado lale khangsarak Changsil mangamdabani. Second khara khaktama wakhal munna khantharamlabadi. Asumna su thoklamoi. Masangamdana leirami. Khangna nam haduna lainabu. Magi makta puna bo narubani. Rishina asumna lakani haimaso loyumba khanglode. Nakanda tumin yenglaga le. Lainabu kauruba sungamdre. Changsil basungamde. Rishina. Nene hospital da puna batawshi. Ai gari yauri. Ilang langi pakhatpana. Mathabaki asokpaduso mapung fano esindribani Rishi. Adubu ma China khangkidre. Lainabu pamkhatlaga magi gari khamlambadugi manakta fingna lai. Lainabu anakpa hospital da khutakta fukre. Hospital dani. CBC test tawshi haina tawrabatong madugi result lakladuna doctor na Rishi bu kaushilanga wari tawri. Magi CBC result se abnormal oi. Blood pressure so yamna nemi. Aduga iron gi changsi amna nemli. RBC cell walakpana maram oiraga aikoi hakchang gi organ singda oxygen follow tawbasu hantarei. Masinani mana wantharak libadu. Sor honba warakpani. Aduga wakhal nungaitaba khanba akibana so blood pressure se low ehele. Rishi pakhache. Doctor, blood transfusion dagar oibra. Oini. Pakhat kano kaisu tawroina. Nusa thibigano problem dain talaiti. Pakhat pado doctor na kaisu tawroi haibadagi khara disorhan to I. Wari ngihak saramlaga thorakli. Taw haina khangalakpa mayamdo nangnaba question chetlaga honai. Lainagi chenbada magi anabadu fo kaurabani. Hozikta mathabak to narakli. Lainagi manakta amuk lai. Mani leima banu loina lerami. Kari wari sakragi habadi khangaudre. Adubo mayamgi maithongda piranglakta haraubagi mami tarami. Thongsin nangi hak leplaga risibeta ison hiplibi lainabu munna yingse. Laina so Rishida yinglei. Banuna. Kedore nangadu da lepadi. Doctor na kari hairake isunaba farani hairakpro. Kaisudoro hai. Hozi I kapani loina sinba loikre faranida. Lariba mayamdo haibani adubu mityendi lainadani. Bano lainagi makokta tapna nanbiranga hairi. Isunaba faro. Naba yate. Naba faragane tawgadaba mayama lairi. Ambo nasuba waraubra. Isuda karigi warauruni abok na lanbani. Yari awaba wakal khalan. Naba faro. Abok isuna thongba cha isang chadaba kuire. Isugi matik chabi yumgi maudine. Nang loigadabani. Nang nabi adiko bema. Laina mapi tarakli. Isu thoibaso nang leitadi yamna kapi. Nang amok pusungak piyuko. Isu thoibi. Isugane chawna luhongni. Nakoyani amuk hanna kainaba lapnaba yaroi. Isu anigi kumai abok yengkini. Nang leiraga aigi isu thoibagi maithongi asingmo masak thoi. Nang leitabada magi matau abok ni yengba ngamde. Laina khomdi hantakso Rishi sangsilai laina ginakta. Kaisu toroi paranida. Kuhina naba yadeko. Laina mangak tapna nomi. Banuna. Kadai ibemagi mama haibado ay wari sage. Aying bina. Abo mapanda leiramganiye. Banu mapanda walang ngamda thokre. Maso anidu wari sane ningangbani haiba khangdana mapan thorakkibani. Mamaga manega so inakre. Anidu khakta ngairabada Rishi so lainagi nakta phamtharai. Hainingba wadi kayani marai so tawningi khatnaba so hawningi. Beb. Aingonda sawra. Kainge. Aina pau pharakte aina.
Sardi aingona saubra. Rishi kaptaba ngamdre. Saude. Saunabagi maram leiti. Bem, nangna inakta leiranga aigi thamoina haraubani. Nangna lapna leiranga aigi thamoidi kappi. Aingonda taklamda nang kaigi lona chatnino. Leina so mapi lepa leita sentaragli. Sir, wahangdo hanglano. Ai pakhum leitre. Ai kanamtagi minungsi pamlakti. Ithanda leining mapokibani. Adubo ithanda leiraga ni hena wai. Ai su sir utabado. Yamna wai. Makut khunamduda tapna nanbiraga hairi. Aina nang nobala asidi. Namituda asokpa seleramdraba. Nang sukapoi, ai sukapoi. Leina Rishi anabado khangning nisinglei. Sargi anabado. Rishi mamondoglei. Makutta Leina gi kutsa singdo china paisilaga hairi. Nang hana naba faro. Nang faraba ai supadoini. Nang uning mana hienbagi kuhina naba sungamdre. Ai anabadi farabani. Nang naba sida to ai hat mapasa chik lawi. Asi hairanga makut namaduna thilli mathabakta sokpa mapaduna. Leina su khangi mapung fadre haiba. Wahaiduna su hena nusihanle Rishibo wahangangda yenglaga lei. I kapkani haido kaigino sir. Nasado yamna sonbagi. Kisadorida aduga faradongni. Hek phamaga ahinakta dum thamadongni. Kuina nano ko bem. Leina makoktu tapna nomlei. Rishi na kappa uranga hena kapning hali maso. Rishi noklaga fagi torei. Adumai yenganuba khatna bhawningak-tore. Phusu phuningeba. Naba faranga phuragi inak lerakanda dandi miyam pidok sawali. Leina so khajiktang noi. Minokto punsingi no mangda boyo. Peni yengsage. Adam su yengningi. Potharo ko yamna wanganglano. Ngihak leiranga blood transfusion tawkre. Rishi di mayum hande Leina gi nakta dumaglei. Care asuki matik laubani. Hidak pisaba phau timing chenade. Leina gi mane di Rishi gi matawda noklabani. Masak khangnaduna kuina loinaraktuna lakpanati. Adubo magi kuisanaba chamchama matawda nungsibasu phawanmani. Haukiba mayamdu loina kaukthoknakre. Inaunaba punsida amaga nushinaduna wari sanai. Leina naba famaga luhongdaba yaroi haina banuna so kanna hairi. Anabagi problem so serious oidrabada pakhatnabadi loina phanare. Hakjang kankataba so khakta ngairabani. Numit manga tarukni gi matungni Rishi haira mayam puraga Leina gi nak changlei. Manini irusabiba loiranga masam hatpiduna leiramni. Rishi thongjinda chaplepnaga changdabi lei. Ayingbina Ibungo Rishi kedore. Nene changba yabro. Haima kaigi yadani. Rishi changlei. Kaino lere imyamdubo. Rishi na Masafa na bahirani. Iron deficiency orisa fana banene. Jaw to oyadaba ngangse kamai to bono khangdina. Bizaning ni singa chabiyo yadrisiga yam khene. Haina Leina da su yengi. Aying minoi. Yamna phagatlenda kayam kuina laikini haige doctor na bo. Kuina lairoi da nene yumda purani. Adonene yum asengbada oina disaster orage ko. Phagi torokpani Leina di asengba oiraboningdana sauri. Nene nabasu phare mitop leharorese sida. Mitop harakpaduda Rishi Leina da pisum suklap yengi. Aying mina. Ihe nang sar na phagi toranga. Nene haira singse khara piso. Adugi hidak tuga pisaba timing do kauni ko. Ayam lehening dramale chalagi laroi. Aseng bara phagira khamna baga nang di thokre ka du de. Leina tingak Rishi de yeng hori. Tasing na saukhrabra haina mi hundu so ting chongai. Haima chat khrene mase. Aying minok laga amuk swai. Angang machaga loinaba mi se angang ole da chumene. Leina ikairakli manegi mangda. Nene sum seran ngalakani sarse ikai bayam khangdami.
ꯏꯍꯦ ꯅꯦꯅꯦꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯦ ꯂꯣꯌꯨꯝꯕꯗꯣ ꯅꯪꯒ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯅꯤꯡꯕ ꯃꯥꯜꯂꯦ ꯀꯨꯏꯅ ꯁꯥꯡꯅ ꯃꯥꯁꯨ ꯅꯪꯒꯤꯗꯃꯛ ꯋꯥꯖꯔꯛꯄꯅꯤ ꯅꯦꯅꯦ ꯍꯣꯏꯗꯤ ꯅꯪꯒꯤ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯏꯗꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯍꯪꯂꯨꯕꯁꯨ ꯉꯝꯗꯦ ꯈꯪꯍꯧꯗꯅ ꯅꯪꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯅꯪꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯨꯅꯅꯦ ꯄꯦꯟꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯂꯣꯌꯨꯝꯕꯅ ꯌꯦꯡꯁꯤꯟꯕꯤꯕꯅꯤ ꯃꯥꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯗꯣ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯌꯥꯅꯔꯦ ꯏꯃꯧꯒꯤ ꯃꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯕ ꯃꯇꯝꯗꯣ ꯄꯨꯝꯅꯃꯛꯇꯨꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯏꯌꯥ ꯑꯃꯁꯨ ꯆꯥꯎꯅ ꯂꯩꯔꯤ ꯑꯃꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯅꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯨꯡ ꯀꯣꯏꯅ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯂꯤꯐꯥꯎ ꯋꯥ ꯇꯥꯟꯅꯔꯒ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯅꯪ ꯂꯣꯌꯨꯝꯕꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯧ ꯀꯣꯏꯕꯦꯝꯃ ꯂꯩꯅꯥ ꯈꯨꯝꯂꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯅꯦꯁꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯔꯤꯁꯤꯅ ꯄꯤꯔꯝꯕ ꯍꯩꯔꯥꯁꯤꯡꯗꯣ ꯁꯦꯝꯂꯤ ꯀꯔꯃ ꯑꯩꯅ ꯇꯧꯖꯕ ꯑꯩꯅ ꯐꯪꯖꯕꯅꯤ ꯂꯥꯜꯂꯨꯗꯕꯅ ꯑꯐꯕ ꯃꯍꯩ ꯐꯪꯕꯅꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯃꯥꯡꯅꯕ ꯇꯧꯔꯨꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯣꯏ ꯃꯥꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯑꯔꯥꯟꯕꯗꯨꯒꯤ ꯃꯍꯩ ꯐꯪꯗꯅ ꯇꯣꯛꯂꯣꯏ ꯐꯪꯁꯨ ꯐꯪꯈꯤ ꯔꯤꯁꯤꯒꯤ ꯃꯄꯥ ꯒꯣꯕꯤꯟꯗꯥꯁ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯈꯛ ꯈꯟꯗꯨꯅ ꯃꯤꯁꯝ ꯀꯌꯥꯒꯤ ꯊꯋꯥꯏ ꯂꯧꯔꯨꯕꯅ ꯃꯥꯁꯨ ꯑꯀꯣꯟꯕꯗ ꯅꯨꯡꯉꯥꯏꯕ ꯐꯪꯗ ꯑꯃꯗꯤ ꯃꯆꯥ ꯃꯥꯒꯤ ꯅꯨꯄꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯥꯎꯕ ꯎꯅꯕ ꯐꯪꯗ ꯁꯤꯈꯤ ꯑꯄꯥꯝꯕ ꯀꯜꯂꯛꯄꯅ ꯐꯠꯇꯕ ꯊꯧꯔꯥꯡ ꯀꯌꯥ ꯁꯤꯜꯂꯒ ꯃꯥꯅ ꯑꯅꯤꯡꯕꯗ ꯇꯧꯔꯝꯕꯤ ꯑꯦꯟꯖꯦꯂꯤꯅꯥꯁꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯜꯗ ꯂꯩꯈ꯭ꯔꯦ ꯌꯦꯛꯅꯕꯒꯤꯗꯤ ꯑꯀꯤꯕꯗꯤ ꯀꯣꯛꯂꯦ ꯐꯠꯇꯕ ꯃꯈꯣꯏꯒꯤ ꯄꯣꯂꯣꯏꯗꯤ ꯃꯩꯔꯤ ꯆꯥꯎꯕ ꯃꯩꯊꯛꯇ ꯍꯤꯞꯇꯨꯅ ꯂꯩꯕꯒ ꯃꯥꯟꯅꯔꯤ ꯃꯩꯊꯛ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯄꯁꯨ ꯌꯥꯔꯔꯣꯏ ꯃꯩꯁꯥꯗꯣ ꯈꯥꯡꯕ ꯇꯥꯕꯅꯤ ꯌꯥꯁꯅꯥꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯄꯪꯕ ꯑꯣꯏꯍꯟꯖꯩ ꯃꯁꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯥꯡꯍꯟꯖꯕꯅꯤ ꯄꯥꯞ ꯆꯦꯜꯂꯕꯅꯤ ꯃꯥꯁꯨ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛꯇꯨ ꯈꯪꯂꯕꯗ ꯂꯣꯠꯁꯤꯟꯕ ꯌꯥꯎꯗ ꯃꯥꯅ ꯍꯥꯏꯗꯣꯛꯂꯝꯕꯅꯤ ꯌꯦꯠꯂꯨꯗ꯭ꯔꯦ ꯀꯅꯥꯗꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯍꯤꯡꯅꯕ ꯂꯝꯕꯤ ꯊꯤꯖꯈ꯭ꯔꯦ ꯗꯤꯁꯆꯥꯔꯖ ꯇꯧꯒꯗꯕ ꯅꯨꯃꯤꯠꯇꯨꯅꯤ ꯂꯩꯅꯥꯅ ꯃꯤꯇꯣꯞ ꯍꯥꯏꯔꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯔꯤꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇ꯭ꯔꯦ ꯃꯥꯒꯤ ꯃꯍꯨꯠ ꯂꯨꯀꯥꯁ ꯊꯥꯔꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯤ ꯂꯥꯛꯇꯕꯗꯨꯅ ꯑꯗꯨꯝ ꯇꯥꯛꯄꯅꯤ ꯔꯤꯁꯤ ꯁꯥꯎꯔꯦ ꯍꯥꯏꯕꯁꯨ ꯑꯌꯤꯡꯕꯤꯗꯤ ꯔꯤꯁꯤ ꯇꯁꯦꯡꯅ ꯋꯥꯔꯛꯈ꯭ꯔꯕꯣꯏ ꯅꯤꯡꯗꯅ ꯂꯩꯅꯥꯗ ꯐꯥꯎ ꯆꯩꯔꯕꯅꯤ ꯃꯒꯨꯟ ꯈꯪꯂꯕꯅꯤ ꯂꯩꯅꯥꯗꯤ ꯁꯥꯎꯁꯤꯟꯅꯔꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯤꯇꯣꯞ ꯍꯥꯏꯔꯤꯕꯗꯨꯒꯤ ꯆꯥꯟꯁ ꯂꯧꯔꯒ ꯀꯗꯔ ꯑꯃꯁꯨ ꯁꯣꯏꯗꯅ ꯇꯧꯔꯛꯂꯅꯤ ꯍꯥꯏꯕ ꯂꯩꯅꯥꯗꯤ ꯈꯪꯉꯤ ꯗꯟꯗꯤ ꯄꯤꯅꯤ ꯍꯥꯏꯗꯅ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯛꯂꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯖꯔꯤ ꯑꯗꯨꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯆꯠꯂꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯁꯥꯗꯣ ꯏꯌꯥꯡ ꯌꯥꯡꯕꯒꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯃꯥꯗꯤ ꯆꯠꯂꯝꯗꯥꯏꯗ ꯂꯣꯌꯨꯝꯕ ꯂꯥꯛꯇꯨꯅ ꯂꯩꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯥ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯃꯥꯒꯤ ꯑꯁꯣꯏꯕ ꯁꯦꯡꯗꯣꯛꯂꯤ ꯂꯩꯅꯥ ꯅꯕꯨꯡ ꯂꯥꯜꯂꯤ ꯅꯕꯨꯡꯕꯨ ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯨ ꯋꯥꯍꯩꯗꯨꯅ ꯑꯩ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄ ꯇꯝꯂꯒꯦ ꯑꯩ ꯌꯥꯝꯅ ꯑꯄꯪꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯣꯏꯔꯨꯔꯦ ꯑꯩꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯗꯨꯅ ꯏꯆꯟꯒ ꯄꯨꯟꯁꯤꯁꯤꯃꯒꯤ ꯂꯥꯞꯅꯗꯨꯅ ꯌꯦꯛꯅꯕ ꯃꯒꯨꯝ ꯂꯩꯈꯤꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯍꯥꯟꯅꯒꯨꯝ ꯏꯆꯟꯒꯤꯗꯃꯛ ꯅꯕꯨꯡ ꯑꯩ ꯑꯗꯨꯃꯛ ꯂꯩꯒꯦ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯔꯝꯃꯨ ꯂꯩꯅꯥ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯂꯣꯌꯨꯝꯕ ꯑꯁꯣꯏꯕ ꯍꯥꯏꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯩ ꯑꯗꯨꯕꯨ ꯏꯁꯥꯅ ꯂꯥꯜꯂꯤ ꯈꯪꯅ ꯈꯪꯅ ꯁꯣꯏꯍꯟꯖꯕꯗꯣ ꯃꯗꯨꯒꯤ ꯃꯍꯩ ꯏꯁꯥꯅ ꯑꯗꯨꯃꯛ ꯐꯪꯖꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯤꯁꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯆꯅ ꯈꯜꯂꯨꯗꯕꯅꯤ ꯇꯥꯃꯣ ꯂꯣꯌꯨꯝꯕꯒꯤ ꯃꯤꯅꯨꯡꯁꯤꯗ ꯑꯩ ꯑꯋꯥꯕ ꯀꯌꯥ ꯑꯃꯗꯒꯤ ꯂꯥꯞꯅ ꯊꯝꯕꯤꯔꯛꯈꯤ ꯃꯤꯅꯨꯡꯁꯤꯗꯨꯒꯤ ꯃꯔꯨꯝꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯆꯟꯗꯤ ꯂꯩꯖꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯔꯤꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯡꯍꯟꯕꯗꯤ ꯇꯥꯃꯣ ꯂꯣꯌꯨꯝꯕꯅ ꯁꯤꯟꯕꯅꯤ ꯂꯣꯌꯨꯝꯕ ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯂꯩꯅꯥꯗ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯂꯩꯅꯥ ꯇꯣꯛꯑꯁꯤ ꯑꯩꯒꯤ ꯑꯁꯣꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯔꯦ ꯅꯨꯡꯁꯤꯕꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯈꯝꯕꯟꯕ ꯄꯣꯛꯄꯗꯤ ꯃꯍꯧꯁꯥꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯡꯁꯤꯕꯗꯣ ꯅꯝ ꯍꯥꯗꯅ ꯃꯨꯟꯅꯕ ꯍꯣꯠꯅꯔꯨꯔꯦ ꯀꯜꯂꯛꯄꯗꯨꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯈ꯭ꯔꯦ ꯑꯩꯅ ꯋꯥꯈꯜ ꯐꯠꯇꯕꯗ ꯅꯪꯒ ꯔꯤꯁꯤꯒ ꯄꯥꯎ ꯐꯥꯎꯅꯗꯅꯕ ꯂꯝꯕꯤꯁꯨ ꯑꯩꯅ ꯀꯛꯈꯤꯕꯅꯤ ꯅꯪꯒꯤ ꯐꯣꯟ ꯑꯩꯅ ꯕꯁ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯧꯈꯤꯕꯅꯤ ꯔꯤꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯔꯛꯄꯁꯨ ꯑꯩꯅ ꯄꯥꯏꯈꯤꯗꯦ ꯃꯥꯅ ꯅꯥꯗꯨꯅ ꯂꯩꯔꯁꯨ ꯅꯪꯕꯨꯗꯤ ꯊꯤꯕ ꯂꯦꯞꯇꯕꯅꯤ ꯅꯣꯡꯃꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨꯒꯤ ꯄꯥꯎꯁꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯅꯤ
ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯅ ꯌꯦꯠꯂꯨꯔꯦ꯫ ꯂꯩꯅꯥ ꯐꯣꯟꯒꯤ ꯋꯥꯔꯤ ꯄꯜꯂꯛꯄꯗ ꯂꯣꯏꯌꯨꯝꯕꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯉꯤ, ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯅꯪꯒꯤ ꯐꯣꯟꯁꯦ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ, ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯩꯅꯥ꯫ ꯁꯥꯎꯅꯤꯡꯕꯅꯦꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯥ ꯂꯣꯏꯌꯨꯝꯕꯒ ꯑꯣꯟꯁꯤꯟꯅꯔꯒ ꯑꯋꯥꯏ ꯑꯈꯣꯝ ꯇꯧꯅꯗꯨꯅ ꯂꯩꯕꯗꯨ ꯄꯥꯝꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯁꯥꯎꯅꯤꯡꯂꯁꯨ꯫ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯕꯁꯨ ꯁꯛꯐꯝꯗꯨꯅ ꯁꯥꯎꯔꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ꯫ ꯇꯨꯃꯤꯟ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯂꯣꯏꯌꯨꯝꯕ ꯏꯀꯥꯏꯕ ꯍꯦꯜꯂꯤ꯫ ꯂꯩꯅꯥꯗ ꯐꯣꯟꯗꯨ ꯄꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯧꯗꯦ ꯂꯩꯅꯥ꯫ ꯂꯧꯗꯕꯗꯨꯅ ꯂꯣꯏꯌꯨꯝꯕ ꯈꯖꯤꯛ ꯆꯪꯁꯤꯜꯂꯒ ꯕꯦꯠ ꯃꯆꯤꯗꯨꯗ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ꯫ ꯉꯁꯤ ꯗꯤꯁꯆꯥꯔꯖ ꯇꯧꯒꯗꯕ꯭ꯔꯣ? ꯂꯩꯅꯥ ꯈꯨꯃꯛꯇꯦ꯫ ꯑꯏꯪꯕꯤꯁꯨ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯣꯏꯌꯨꯝꯕꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯔꯒ ꯂꯩ꯫ ꯈꯨꯝꯂꯛꯏ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ꯫ ꯇꯧꯒꯗꯣꯏꯅꯤ, ꯌꯨꯝꯗ ꯍꯜꯂꯗ꯭ꯔꯣ ꯂꯣꯏꯌꯨꯝꯕ? ꯊꯦꯡꯈꯤꯅꯤꯅꯦ ꯅꯪꯕꯣ꯫ ꯂꯥꯜꯂꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯇꯧꯈꯤꯕꯗꯨꯒꯤ ꯑꯁꯥꯎꯕꯗꯣ ꯐꯒꯗꯕ ꯅꯠꯇꯦ꯫ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯔꯤꯁꯤꯗꯣ ꯂꯨꯀꯥꯁꯀ ꯆꯪꯂꯛꯏ꯫ ꯂꯣꯏꯌꯨꯝꯕ ꯎꯕꯗ ꯔꯤꯁꯤ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯞ ꯌꯦꯡꯉꯤ꯫ ꯂꯣꯏꯌꯨꯝꯕ ꯀꯧꯕ ꯉꯝꯗ꯭ꯔꯦ ꯔꯤꯁꯤꯗ, ꯃꯃꯥꯏ ꯅꯣꯟꯊꯩ, ꯌꯦꯡꯕ ꯐꯥꯎ ꯉꯝꯗꯦ꯫ ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯆꯠꯂꯁꯦ꯫ ꯂꯣꯏꯌꯨꯝꯕꯅ, ꯔꯤꯁꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯔꯤꯁꯤꯅ, ꯅꯣ ꯑꯦꯛꯁꯀ꯭ꯌꯨꯁ, ꯌꯥꯔꯦ꯫ ꯋꯥꯍꯩꯗꯨꯗ ꯇꯦꯟꯁꯤꯜꯂꯤ꯫ ꯍꯟꯅ ꯌꯦꯡꯗꯦ ꯂꯣꯏꯌꯨꯝꯕꯗ, ꯑꯌꯤꯡꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯦꯅꯦ, ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯣꯏ ꯁꯨꯔꯕ ꯅꯠꯇ꯭ꯔꯣ? ꯆꯤꯊꯍꯧꯅꯤꯀꯣ꯫ ꯑꯌꯤꯡꯕꯤꯅ, ꯁꯨꯔꯦ ꯆꯠꯄ ꯌꯥꯔꯕ꯭ꯔꯣ? ꯊꯣꯛꯑꯁꯤ ꯅꯦꯅꯦ꯫ ꯅꯥꯎꯕ, ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯒꯥꯔꯤ ꯍꯥꯞꯆꯤꯜꯂꯣ꯫ ꯍꯣꯏ ꯁꯔ꯫ ꯑꯌꯤꯡꯕꯤ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯝꯃꯤ ꯆꯠꯂꯝꯗꯥꯏꯗ ꯂꯣꯏꯌꯨꯝꯕꯗ ꯑꯣꯟꯁꯤꯜꯂꯒ, ꯂꯣꯏꯌꯨꯝꯕ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ ꯍꯥꯏꯅ ꯇꯞꯅ ꯃꯀꯣꯛ ꯅꯣꯝꯂꯒ ꯈꯨꯝꯃꯤ ꯂꯣꯏꯌꯨꯝꯕ꯫ ꯂꯩꯅꯥꯗꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗꯦ, ꯆꯠꯈ꯭ꯔꯦ꯫ ꯔꯤꯁꯤꯁꯨ ꯂꯩꯅꯥꯕꯨ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯌꯨꯝꯕ ꯃꯌꯥꯝ ꯆꯠꯈꯤꯕꯗꯣ ꯌꯦꯡꯂꯒ ꯁꯣꯜꯍꯧꯏ꯫ ꯈꯟꯊꯍꯧꯗꯕ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃꯅ ꯄꯨꯟꯁꯤꯁꯤꯃ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏꯗꯕ ꯏꯔꯥꯜ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯅꯤꯀꯣ꯫ ꯂꯩꯅꯥ, ꯅꯪꯅ ꯁꯥꯎꯔꯒ ꯂꯩꯈꯤꯕꯗꯨꯅ ꯑꯩꯗꯤ ꯍꯦꯟꯅ ꯋꯥꯍꯧꯔꯅꯤ꯫ ꯈꯪꯍꯧꯗꯦ ꯃꯔꯤꯛ ꯆꯥꯎꯔꯕ ꯄꯤꯔꯥꯡ ꯃꯤꯠꯇꯒꯤ ꯆꯤꯟꯊꯔꯛꯄ꯫ ꯇꯩꯊꯣꯛꯇ꯭ꯔꯤ ꯃꯈꯨꯠꯃꯛꯅ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯗꯣ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯂꯩꯍꯧꯔꯦ ꯂꯣꯏꯌꯨꯝꯕ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅ ꯂꯩꯅꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ꯫ ꯁꯣꯝꯗ ꯔꯤꯁꯤꯒ ꯂꯩꯅꯥꯒ ꯊꯣꯛꯃꯤꯟꯅꯔꯛꯄꯗꯣ ꯌꯥꯁꯅ ꯃꯔꯨꯝ ꯑꯃꯗ ꯂꯩꯔꯒ ꯂꯣꯠꯅ ꯌꯦꯡꯖꯩ꯫ ꯈꯪꯉꯤ ꯃꯥꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯏ, ꯂꯩꯅꯥ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕ꯫ ꯃꯗꯨꯃꯛꯅꯅꯤ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯥꯛꯄꯁꯨ꯫ ꯔꯤꯁꯤꯕꯨ ꯑꯃꯨꯛꯇꯪ ꯎꯖꯕ ꯐꯪꯂꯗꯤ ꯍꯥꯏꯅ ꯂꯣꯠꯅ ꯌꯦꯡꯖꯩ꯫ ꯂꯩꯅꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯇꯧ ꯎꯔꯒ ꯌꯥꯁꯅ ꯄꯦꯟꯖꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ꯫ ꯇꯣꯟ, ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯀ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯃꯤꯔꯥꯏꯔꯨꯕ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯋꯥꯖꯁꯅꯨ, ꯏꯁꯥꯅ ꯄꯤꯖꯕ ꯑꯋꯥꯕꯅꯤ, ꯑꯩ ꯏꯁꯥꯅ ꯈꯪꯖꯒꯦ꯫ ꯌꯦꯡꯅ ꯌꯦꯡꯅ ꯊꯃꯣꯏꯗ ꯍꯥꯏꯖꯕ ꯋꯥꯍꯩꯅꯤ꯫ ꯔꯤꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯊꯧꯅꯥ ꯂꯩꯇꯦ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯧꯔꯨꯕꯁꯨ ꯉꯝꯂꯔꯣꯏ꯫ ꯂꯣꯠꯅ ꯌꯦꯡꯖꯕꯅꯤ, ꯑꯃꯨꯛꯇꯪꯗꯤ ꯎꯖꯒꯦ ꯈꯟꯅ ꯎꯕ ꯐꯪꯂꯤꯕꯗꯨꯅ ꯊꯃꯣꯏ ꯄꯦꯟꯊꯣꯛꯆꯩ ꯌꯥꯁꯅ꯫ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯅꯤ꯫ ꯊꯥꯏꯅꯒꯤ ꯀꯥꯏꯅꯦꯛꯇꯤ ꯃꯈꯣꯜ ꯕꯦꯔꯥ ꯀꯥꯔꯕ ꯃꯩꯈꯨ ꯊꯣꯛꯂꯕ ꯑꯃꯗ ꯂꯨꯀꯥꯁ ꯒ꯭ꯔꯦꯁꯤ ꯍꯥꯞꯂꯒ ꯃꯨꯠ ꯑꯃꯗ ꯊꯧꯔꯤ꯫ ꯒ꯭ꯔꯦꯁꯤꯗꯤ ꯃꯆꯤꯟꯒ ꯃꯅꯥꯇꯣꯟꯒ ꯁꯝꯅꯧꯗꯧꯔꯦ ꯁꯨꯛꯄꯗ꯫ ꯑꯄꯠꯄ ꯒꯥꯔꯤꯁꯤꯗ ꯄꯦꯜꯂꯦ ꯁꯩꯇ, ꯑꯩꯅꯦ ꯅꯪ ꯅꯨꯡꯁꯤꯃꯟꯕꯩ ꯇꯣꯡꯉꯕꯅꯤꯀꯣ ꯅꯪꯒꯤ ꯀꯥꯏꯅꯦꯇꯤꯛ ꯁꯦꯒꯥꯏꯕꯁꯦ꯫ ꯁꯔꯁꯨ ꯅꯨꯄꯤ ꯆꯦꯜꯂꯅꯤꯅ ꯅꯥꯕ ꯐꯥꯎ ꯐꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃ ꯄꯨꯔ ꯆꯠꯈ꯭ꯔꯦ꯫ ꯃꯤ ꯅꯨꯄꯤ ꯆꯦꯟꯕꯗꯣ ꯑꯩ ꯀꯃꯥꯏꯅ ꯏꯅꯧ ꯍꯥꯏꯅꯣ? ꯑꯗꯨꯅ ꯑꯩꯁꯨ ꯏꯇꯨ ꯃꯆꯥ ꯅꯪ ꯅꯤꯡꯁꯤꯡꯉꯛꯇꯅꯅꯦ ꯋꯥꯛꯁꯣꯞ ꯇꯧꯕ ꯏꯃꯥꯟꯅꯕ ꯑꯝꯇꯩ ꯋꯥꯔꯛꯏꯅꯤ, ꯍꯔꯥꯎꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ꯫ ꯀꯔꯤ ꯕꯤꯠꯇꯅꯣꯕ ꯑꯩꯅ ꯍꯔꯥꯎꯗꯣꯏꯁꯦ? ꯏꯕꯥꯅꯤꯁꯨ ꯉꯁꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗꯣꯏꯁꯤꯗꯤ꯫ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯊꯧꯔꯥꯏ ꯃꯆꯥ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯁꯣꯔꯠ ꯗ꯭ꯔꯥꯏꯕ ꯑꯝꯇ ꯆꯠꯂꯨꯁꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯄꯥꯄꯤ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯛꯀꯅꯣ꯫ ꯑꯄꯪꯕꯤꯁꯤꯗꯤ, ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯅꯨꯄꯥ ꯑꯃꯠꯇꯅꯅꯦ ꯅꯨꯄꯤ ꯆꯦꯜꯂꯝꯗꯥꯏꯗ ꯉꯁꯤ ꯏꯕꯥꯅꯤ ꯆꯦꯜꯂꯗꯧꯅꯤ ꯊꯣꯔꯛꯑꯣꯅꯅꯦ ꯁꯨꯛꯀꯧ ꯀꯧꯊꯣꯛꯏꯀꯣ꯫ ꯊꯧꯔꯤꯕ ꯒꯥꯔꯤꯁꯤꯗꯒꯤ ꯆꯣꯡꯊꯣ ꯍꯥꯏꯕ꯭ꯔꯣ ꯑꯩ? ꯆꯣꯡꯊꯔꯒ ꯅꯪꯇꯅꯤ ꯃꯥꯡꯖꯒꯗꯕ꯫ ꯅꯃꯥꯏ ꯅꯃꯤꯠꯀꯗꯨ ꯌꯩꯁꯤꯜꯂꯒ ꯐꯤꯕꯝ ꯆꯥꯗꯅ ꯁꯣꯛꯂꯗꯤ ꯑꯩꯗꯤꯅꯦ ꯂꯧꯕꯤꯕꯩ ꯋꯥ ꯂꯩꯇꯦ, ꯈꯨꯗꯛꯇ ꯇꯝꯁꯤꯜꯂꯦ꯫ ꯒ꯭ꯔꯦꯁꯤ ꯂꯨꯀꯥꯁꯀꯤ ꯃꯁꯝꯗꯣ ꯂꯥꯝꯅ ꯇꯨꯡꯗꯩ ꯐꯣꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅ ꯍꯥꯠꯂꯒꯦ꯫ ꯍꯦ ꯐꯨꯒꯦꯁꯨꯅꯦ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔ ꯐꯨꯔꯣ꯫ ꯒꯥꯔꯤꯁꯦ ꯅꯦꯅꯥ ꯇꯥꯅ ꯑꯝꯇ ꯊꯧꯒꯦ꯫
Pulap siminaba nga ngamoy ko Nang fudraso hayeng Sir Lemsanagi nungay marura kinlam chabdi soiroi. Gracie phoiram masamdo thadokre aduga tumina tongkre. Lucas no mi mangakto haifet inthok yengai. Iman harauzarani ngasini mamong nupi porena. Wakhalgi inaw nawida. Lucas na nganglibado taraga Gracie mamito faini yengi. Nupa madi uba na timit yengdo. May kuno ay sairaba kinetic tuna anido amana mut nungay na amana sakpam onge sauraga jatkri. Numidangni conference so piri riyanada wangang lakano hairaga asom dari shigi mamaga wari tori haristo mani mana magi koldi imana de hanjin tobani supai pai dine nangbo angang dunga si discharge tobada ngairi mayum de thindana mahana tori do kari no haiba ima sida sulakti anaba budi faraga chenba yabani maso nupi chelena supna yiwai ama khaktani mana message thara khangana mise iri hegli liam diamna adu hairak paduda riana do khangai hairi kari mingonda su kari mari mi dinu pana bu cheli nang dine aina ni chen birido namai du kayo haristo khangre khangle mani lei masu yawbaga ikai bai kai boi cheri hai masigi kokchak bisini ba mani lei mado nok lagai hairi haris ontho ida Hadis ikani ima angangi wanida pangangang zarini Riana do thausadi mama aseng baini ainu chelam radi thongna wa laite Hadis to ta daire ma thamage rishi paw faunaraga ayamu paw hairage wadu haibaga kakthakre call du pula second ama sor hondo laga Riana do tori hello nosro satpie nang natai am chade ko Riana wadu tade finglap hairi tamacho Gracie chele haise chumbraba Haris mamito law thoklaga ha chumine yum halak tribane madu yangang do Riana noklaga nachan nupina level wang khala ida thamo yeng torke rishi galai ai akhoi chan hanam ta thiruige wang hai bang maude call do thamkre madi na fabiram nina mi gida chaklira kainom tori sakta thisili discharge toranga mayum da chatpagi mahot hotel amda purakpani nupi chelani haina Haris da message tharam langa madudagi phone so off thamjinkhre rishina phajana nabasu phatriba laina do namda namanak ta thamli loyum mana follow shilamagi wado hairubaga nahan mitop hairamagi sawbaduga ani do punsinaraga rishidi marei tori mitop aina call hanjin tawzaban hero sabamda nangon attack yam torami aina naringe nakuto teknaba fudi funing mane hek fangdaba sir mitop ngasai de kaino ba nangna nan hari natro ai sorry bani mitop kai nai bo nusi bai phagi to bani rishi saujin ne mitop hai bagi ne pen de yu thake nang ayu thakpa saudai ne saunaraga khatnarasi bani sauroi yu thakpana hena nungsi Rishi aina da yengi nongti noklingle adubu ma nongti yaw ngaksanaba nupa oigeba nang lemsna pamdai nangna pamduba ngakta togeba ngaksinaba nupa na amkena nungsi Rishi noktorakle narba dai masi lamyam henjilami seng sir ai sa nungaite sir na tori sa phatte Rishi na laina bu konsinbi itapna inakta dum leheninga kre amu hana lapna so thamningde akhoina dum thamani sungcha chatpa yaroi andudi yaroina yani aini yani se hidak cha those adugo potharase nasana warani ba chaga da bandong magi hidaguli pisara batung tumnaba sem sama loikhre risina leina sofa du tumin phamlaga yingli pham thaba loiranga leina bu kori phamu mayai da phamlaga nongmi toraga Bem, lau Leina pisum sak na yeng laga Sir oina lau Ay nari sa udra, lau ba lau Rishi nok laga fan chong tharaga lai Leina gi manak lep laga makut anido tingthori Lau, tumu lau Warani nangbo
ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯑꯩ ꯑꯋꯥꯕ ꯈꯪꯗ꯭ꯔꯤ. ꯁꯤꯒꯨꯝꯕ ꯃꯤꯀꯨꯞꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯀꯅꯤꯁꯨ ꯈꯜꯂꯨꯗꯦ. ꯁꯥꯔ, ꯅꯪ ꯂꯩꯕꯒꯤ ꯑꯩ ꯂꯩꯕꯅꯤ. ꯑꯩꯁꯨ ꯅꯪ ꯂꯩꯕꯩ ꯂꯩꯔꯤꯅꯤ. ꯅꯪ ꯂꯩꯕ ꯃꯐꯝꯗ ꯑꯩ ꯂꯩꯅꯤ. ꯅꯨꯡꯁꯤꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ. ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯂꯦꯝꯁꯅꯥ ꯑꯣꯏꯗꯣꯏꯅꯤ. ꯂꯝ ꯍꯦꯟꯕ ꯌꯥꯗꯦ. ꯅꯨꯡꯁꯤꯗꯟꯗꯤꯁꯨ ꯄꯤꯔꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯄꯤꯈꯤꯅꯤ. ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯀꯤꯅꯤ. ꯉꯁꯤꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯂꯦꯝꯁꯅꯥꯗꯣ ꯑꯣꯏꯔꯒꯦ. ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯁꯥꯔ ꯂꯦꯝꯁꯅꯥ. ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯔꯤꯁꯤꯕꯨ ꯌꯦꯡꯂꯛꯏ ꯂꯩꯅ. ꯑꯩꯒꯤ ꯁꯥꯔ ꯂꯦꯝꯁꯅꯥ. ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯃꯤꯟꯅꯩ. ꯃꯇꯥꯡ ꯑꯁꯤꯗ ꯂꯦꯝꯁꯅꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯂꯣꯏꯖꯔꯦ. ꯋꯥꯔꯤꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯃꯊꯪꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯒꯦ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯅꯕ ꯉꯥꯏꯕꯤꯔꯝꯃꯨ.